Akeswani Imphal, Waihengbam Washington na pau pajeri, ahanbada maruoiba pau. Manipur ngasi sahi mga phawbagi manung dalaiba ngangsingda polio hidak pitakani. Pradhan Mantri gi pukningi wa Man Ki Baat ki chama kuntra mga suba episode ngasi ayuk pung taramathoida Akashvani gi thongda sandokani amasung Pradhan Mantri na ngasi Seychelles ki Rashtrapati Patrick Harmonic ka unaduna laibak ani na tengbang pinabay hengat hanaba amasung atay wapam kaya gi matangda khanagani. Manipur ngasi sahi mga phawbagi manung dalaiba ngangsingda polio hidak pitakani masigidamak polio booth lising ani chanipan mar phudra nipan hangdoktuna angang lak ani lising mar phudra romda polio hidak pitaknaba pandam thamli Imphal West Jilla dana khwaidagi masing yamba oina angang lising nifunipan henbada Imphal West Jilla da angang lising nifumari hena Thawbal amasung Senapati Jilla dana angang lising kuntramari hena polio hidak pitakani. Ngasi polio but singda hidak pitak hogdaba ngangsing hayeng amasung hangchit yumthong da changduna hidak pitakani. Mama mapa amadi ahal laman singna makhoi angangsing puthoraktuna polio hidak pitak pinabahona biu haina Rajya Sarkarna appeal tauri. Han routine immunization singda polio hidak pitak kraba ngangsing chu ngasi amuk hana pitak pada akai belaite haidi. Rajya sida Santi amadi tangdu laita bapibam hanjil hanaba security force na thihumagi thabak leptana chathari. Haukiba irai numita security force na RPF PLA gi miyoyama Imphal West Jilla gi phayengda laiba masagi mayumdagi fare. Manipur Police Control Room nangarang thoki bachero lamada hai National Highway kuntra tareta pochai puba gari sing asoyangam yaudana chalhanaba akanba thabak paikhali. Rajya gi lawu singu bibhagna Green Biotech Eco Solution ga khusamna duna haujik ayuk pung nipan da Imphal East Jilla gi lamlai bazar da labukta biofertilizer sijinabagi matangda laumi singi field level demonstration ama pangthokani. Pradhan Mantri Narendra Modi gi pukningi wa Man Ki Baat ki chama kuntra mga suba episode ngasi ayuk pung taramathoida Akashvani gi thongda sandokani. Thoramachi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel singdasu live streaming tawduna sandokani. Thoramachi LRS Surchanpur da su sandokani. Masigi Manipuri wahan thok Pradhan Mantri na wangang bahek loibaga Akashvani Imphal na sandokani. Manipuri wahan thok asi ngasi namidang pung nipal da su amuk khanna sandokani. Dialect loan singdana hayeng sandokani. Paugi marathana atenba break ama. Aidi phange Aisu phange O aisu phange Kainu aidi phangdri phangdri Karina phangdribo noina phangi haido khoina phange aidine SIR gi enumeration form nei o adu oire enumeration form di aisu phangi na ha Special Intensive Revision gi enumeration form phangdrabadi ngasimag adom gi BLO ga tanabiyu natraga 1950 da call tawbiyu District Help Desk tasu tanabiba yagani ECI net haiba mobile app sijanaraga form download tawbiyu natraga BLO ga wari sananaba call book tawbasu yagani BLO da form pisindrabadi draft voter list da ming yaurakloi June gi tarik kunipan phawbagi manungda soidana form pisinbiyu I am in Paujen Jeriba Chief Electoral Officer Manipur Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patient singidamakta 3 molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test Testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamak Diamonds Project Department of Pathology RIMS ta tanabiyo Tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na ngasi Seychelles ki Rashtrapati Patrick Harmonic ko unaduna laibak ani na hiram kaya da tengbang pinanaba amasung lamdam gi amadi malem gi oiba wafam kaya gi matang da wari shanagani Pradhan Mantri na ngasi Seychelles ki National Assembly da su wangangani mahagna laibak aduda leba Bharat macha singa unaduna wari shanagani
ꯇꯨꯡꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯔꯣꯖ ꯀꯦꯅꯦꯜꯗ ꯄꯥꯡꯊꯣꯛꯄ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯗꯦꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯄꯥꯎꯅ ꯍꯥꯏ ꯊꯧꯔꯝꯗꯨꯗ ꯚꯥꯔꯠꯀꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯀꯟꯇꯤꯟꯖꯦꯟꯠ ꯑꯃ ꯚꯥꯔꯠ ꯅꯦꯚꯤꯒꯤ ꯖꯍꯥꯖ ꯑꯅꯤꯒ ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯒꯅꯤ ಶ್ರೀ ꯃꯣꯗꯤ ꯍꯧꯖꯤꯛ ꯁꯦꯁꯦꯜꯁꯀꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯅ ꯍꯥꯏꯔꯤ ꯖꯤꯅꯣꯝ ꯏꯟꯗꯤꯌꯥ ꯃꯤꯁꯟꯅ ꯃꯤꯑꯣꯏ 10,000 ꯍꯦꯟꯕꯒꯤ ꯖꯤꯅꯣꯝ ꯁꯤꯀ꯭ꯋꯦꯟꯁꯤꯡ ꯂꯣꯏꯁꯤꯜꯂꯦ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯖꯤꯅꯣꯝ ꯗꯥꯇꯥꯕꯦꯖꯁꯤꯡ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯅꯨꯃꯤꯠꯀ ꯃꯥꯡꯑꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ಶ್ರೀ ಜಿತೇಂದ್ರನ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯝꯊꯤꯜ ꯑꯣꯏꯔꯕ ꯖꯦꯅꯦꯇꯤꯛꯁꯀꯤ ꯃꯆꯥꯛꯁꯤꯡ ꯕꯩꯒ꯭ꯌꯥꯅꯤꯛ ꯑꯣꯏꯕ ꯏꯀꯣꯁꯤꯁꯇꯦꯝ ꯑꯃꯗꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯅ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯑꯅꯥꯕꯁꯤꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯆꯪꯗꯕ ꯃꯑꯣꯡꯗ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯗ ꯄꯨꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯚꯥꯔꯠꯅ ꯕꯥꯏꯑꯣ E3 ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯕꯥꯏꯑꯣ ꯔꯥꯏꯠ ꯃꯤꯁꯟꯒꯨꯝꯕ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯄ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯏꯅꯣꯚꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯥꯕꯗꯒꯤ ꯑꯅꯧꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯌꯥꯏꯐ-ꯌꯨꯝꯕꯥꯜ ꯔꯥꯖ꯭ಯ ꯃꯟꯇ꯭ꯔꯤ ꯑꯅꯨꯄ꯭रिꯌꯥ ꯄꯇꯦꯜꯅ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤ 12 ꯑꯁꯤꯗ ꯚꯥꯔꯠꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯅꯤꯡꯊꯤꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯦ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯁꯦꯜ ꯏꯆꯪ ꯆꯪꯗꯅ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯌꯦꯡ ꯐꯪꯍꯟꯕꯗ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯅꯥꯏ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜ ꯑꯃꯒ ꯎꯅꯕꯗ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭य ꯌꯣꯖꯅꯥꯅ ꯃꯤꯑꯣꯏ ꯀꯣꯇꯤ 62 ꯔꯣꯝ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯤ ꯚꯦꯅꯤꯖꯨꯋꯦꯂꯥꯗ ꯖꯨꯋꯥꯔ ꯍꯥꯕꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 1,930 ꯌꯧꯈ꯭ꯔꯦ ꯈꯥ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 8.2 ꯑꯃꯁꯨꯡ 8.5 ꯌꯧꯅ ꯖꯨꯋꯥꯔ ꯍꯥꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ ꯃꯤ ꯀꯟꯕ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛꯁꯨ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ Okram Umadini ꯂꯩꯔꯦ Umadini ꯊꯥꯒꯠꯆꯔꯤ ꯋꯥꯁꯤꯡꯇꯟ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯄꯤꯌꯝ ꯊꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯁꯤꯅ ꯄꯤꯔꯛꯄ ꯗ꯭ꯔꯒꯀꯤ ꯆꯩꯊꯦꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯁꯥꯞ ꯋꯤꯃꯦꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯐꯨꯠꯕꯣꯂꯔꯁꯤꯡ ꯎꯅꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯌꯥꯎꯔꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯗ ꯁꯦꯟꯇꯔꯅ ꯗ꯭ꯔꯒ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗ꯭ꯔꯒꯀꯤ ꯆꯩꯊꯦꯡ ꯃꯅꯤꯄꯨꯔꯅ ꯅꯪꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯅ ꯁꯕ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯁꯤꯑꯦꯝꯒ ꯎꯅꯈ꯭ꯔꯦ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟꯁꯤꯡꯕꯨ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁ ꯑꯦꯗꯤꯁꯟꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ UNCꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ BJPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝ ꯅꯧꯅ ꯁꯦꯝꯕꯗ N ꯕꯤꯔꯦꯟꯒꯤ ꯃꯃꯤꯡ ꯄꯟꯅꯔꯤ ꯍꯥꯏꯕ ꯄꯥꯎ ꯄꯣꯛꯅꯐꯝꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯄꯤꯌꯝ ꯊꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡꯒꯤ ꯊ꯭ꯔꯦꯠ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯀꯣꯔꯤꯗꯣꯔ ꯄ꯭ꯔꯣꯖꯦꯛꯅ ꯏꯝꯐꯥꯜ ꯁ꯭ꯀꯥꯏꯂꯥꯏꯟ ꯅꯧꯅ ꯁꯦꯝꯒꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯦꯡꯀꯔ ꯀꯂꯝꯗ ꯐꯣꯡꯂꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯈꯨꯜ 13ꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯅꯕ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯏꯟꯗꯤꯌꯥꯗ ꯑꯣꯒꯁꯠꯀꯤ ꯑꯍꯥꯟꯕ ꯊꯈꯥꯏ ꯐꯥꯎꯕꯒꯤ ꯊꯥꯎ ꯂꯩꯔꯕꯁꯨ ꯃꯃꯜ ꯍꯟꯊꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯆꯩꯐꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯑꯦꯡꯀꯔ ꯀꯂꯝꯗ ꯐꯣꯡꯂꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯐꯨꯠꯕꯣꯜ ꯇꯤꯝꯗ ꯌꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯂꯔ 9ꯅ CM ꯎꯅꯗꯨꯅ ꯁꯥꯟꯅꯔꯣꯏꯁꯤꯡ ꯁꯧꯒꯠꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯦꯡꯀꯔ ꯀꯂꯝꯗ ꯐꯣꯡꯂꯤ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗ ꯈꯣꯔꯤꯔꯣꯜꯒꯤ ꯑꯈꯟꯅꯕ ꯂꯃꯥꯏ 5ꯗ ꯚꯤꯖꯨꯋꯦꯜ ꯑꯥꯔꯇꯤꯁꯠ ꯑꯣꯖꯥ ꯏꯕꯣꯆꯧꯕ ꯌꯦꯟꯗ꯭ꯔꯦꯝꯕꯝꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ 8ꯁꯨꯕ ꯒꯚꯔꯅꯔ ꯑꯥꯔꯠ ꯑꯦꯋꯥꯔꯗ 2023 ꯍꯥꯏꯕ ꯇꯤ ꯑꯃꯔꯖꯤꯠꯅ ꯏꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯐꯣꯡꯂꯤ ꯋꯥꯁꯤꯡꯇꯟ ꯊꯥꯒꯠꯆꯔꯤ Umadini ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯆꯍꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯄꯤꯊꯛꯀꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯟ ꯀꯤ ꯕꯥꯠꯀꯤ 135 ꯁꯨꯕ ꯏꯄꯤꯁꯣꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11ꯗ ꯑꯀꯥꯁꯃꯥꯅꯤꯒꯤ ꯊꯣꯡꯗ ꯁꯟꯗꯣꯛꯀꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯉꯁꯤ ꯁꯦꯁꯦꯜꯁꯀꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯄꯦꯇ꯭ꯔꯤꯛ ꯍꯥꯔꯃꯦꯅꯤꯛꯀ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯍꯦꯟꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ ꯄꯥꯎ ꯂꯣꯏꯖꯔꯦ